5, 6. Serial number 949. ꯍꯟꯗꯛꯀꯤ ꯚꯣꯠꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯐꯕ ꯄꯥꯔꯇꯤ ꯈꯟꯕꯒꯤ ꯊꯕꯛ ꯐꯖꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯄꯥꯔꯇꯤꯁꯤ ꯚꯥꯔꯠꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯔꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯁꯦꯕꯥ ꯍꯤ ꯁꯪꯒꯊꯟ ꯁꯦꯕꯥ ꯑꯣꯔ ꯁꯃꯔꯄꯟ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯩꯇ ꯂꯥꯏꯔ ꯌꯦꯡꯕ ꯑꯗꯨꯒ ꯁꯦꯕꯥ ꯇꯧꯔꯒ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯆꯠꯄ ꯁꯕꯀ ꯁꯥꯊ ꯁꯕꯀ ꯕꯤꯀꯥꯁ सबका विश्वास सबका प्रयास लोनमक थाजब लोन पुनः चमीनब चप माना चमीनब वाखलोंदा थबक तब पार्टी होइबनिना हनक्सी ममांगीदा अगी राइवल ख्वाई नंगनब राइवलदगी मी 5,000 खरे हेनबने अदो हनक्ती 5,000 मयादी हेनगनी हैना प्रजा मयामनसु नुंसीबिबा अखोई पार्टी आइडियोलॉजी पाम वाखलोंजी पाम हेनगनी हैना आई थमजै